अहानबदा मोरबा पाउ पिजरे PM Modi na luchik balengang asina mayai ka ba polam singlalon idik tawba amadi sizinaba mutat naba akan ba thabak kaya pakhali amisa April 13 tagi chanaba hogador ba of Amendment Act English singani kun mga asibu stingna rakpa Supreme Court na petition tara sukre Political activist amasu oriba haubijam gita jen gi mayum da hand grenade ama yum gi get ta thamjinam le amari security force signa sen khaibana chena bane haba yauna tongan balla holu ki miyoi kya fagat pangam khre Tungmagi pau meeting tabir bo khai pumna makpu RONIA ACHOM na taram nokchari pau na pizare Prime Minister Narendra Modi na luching balenga asina mayai ka ba polam singlalon idik tawba amadi sizina ba muthat na ba thabakaya paikhatli haina Home Minister Amit Shah na phondokre social media da thagalak pa waru mayai ka ba polam gi ama oi Asan ba media ngi makhada paikhalak pa tongan ba khongjang gi manung chana Assam dagi lupa crore kunmari lakh kuntra nithoi romgi oigadaba kg kuntra gram chamri ke methamphetamine tablet sing fagat pa ngamle hari thongdo aduga mari lenna miyoi ahum su fa ba ngamle hari April 13 tagi chanaba hogador ba of Amendment Act English singani kun manga asibu singnarakpa Supreme Court ta petition tara sukre Lok Sabha amasung Rajya Sabha da mathang pass tawkraba matungda President Draupadi Murmu na ayaba piduna chanaba hogador ba of Amendment Act English singani kun manga singnaraduna lebak asigi khwai petition ngarang fawbada tara sukre hari Petition sing asigi manungda hojik AIMIM ge Lok Sabha ge MP shu oriba Asad Uswai Shina Mangjul Thaba petitioner oina court asida ek ase chanaba yarui haibagi maram sing piraduna petition file tarakhibani ngarang fawbada punna tara suraba petition sing ase tha asigi tara tarukta Chief Justice Sanjeev Khanna na luchingba just ahungi bench na lokhatuna khanaragani bench asida Justice Sanjay Kumar amasung KV Vishwanathan yauri petitioner singi marakta RJD gi MP amasung AAP gi MLA yauri haide Political activist amasu oriba haubijam gita jen gi mayumda hand grenade ama yum gi get ta thamjinlamle Imphal West District gi manung chanalai ba gari mamang lekai de leiba political activist amasu oriba haubijam gita jen gi mayumda ngarang ayu pung 12 rom taba aduwaida sakhangdaba miyoi singna hand grenade ama yum gi get ta thamjinlamle haire bom adu police laklaba matungda lokhat khre haire adumak bo hojik fawgi oina bom adu kanana kari gi damak Mahaki mayumda thamjin libano haibati khangba ngamdri hari Security forcing na sen khaibada chenabani haiba yauna tongan ballal holuki miyoi kya fagat pangam khre Security Force na Imphal East District ki Andropolis Station ki manung chanalai ba ngarian yaripot road ke chingyang lairembi ima kaithel manakta thibohumba ki thabak chathabada aina thingkraba lalholop RPF PAL ki active member ama fare haire faraba miyoi adudi Jiribam District ki Uchathol digi mutum kamai badal chahi nimfune mahak sen khaiba amsung khusukhulai sing puthok pushin tawbada chenabani haire mangonagi mobile phone ama fagat ki haire
Security Force na Imphal East District ke Hangang Police Station ke manung chanba Kairang Village da thibu humba ki thabak chathabada aina thingkraba lalholo KSTP PWG ki active member ama fare hare faraba miyoi adudi Kairang Chingya awang laikai dagi MD Ishrat Khan Alex Popo chahi kun mathoini mangondagi mobile phone ama fangki hare KYKL Sorepagi miyoi amasu Security Force na Imphal East District ke Sombung da laiba FCI Godang manakta ki fare Miyoi adu Kakching District ke Lamjau Makha Laikai dagini hari Amaromda Sen Khaibada Chenabani haina nupi ama Lilong Bajar dagi fare hari Manipur Police na Thobal District ke Lilong Bajar dagi Moirang Mayum Sapana Debi Elias Naucha Kobi chahi nifu humdoi surabi nupi ama fare hari Mag Imphal West District ke Lilong Chajing Mairen Khong dagini hari Mag asi aina thingkraba lalolo progation mateng tawbani hari mangondagi mobile phone amaga Aadhaar card amaga su fagatki hari Manipur State Sumang Lila Council na chahi khuding ge pangthokpagum April 12 asi Sumang Lila Day hadak chahi ki tha asigi tang 12 da pangthok lagani masiga iruinana numit asida lanthokpa iboyaima award hadak chahi gi oina Sumang Lila gi saknai raba artist Narendra Ningom bada piragani haina Sumang Lila gi Lifetime General Secretary Shu Oreba Sangit Natak Academy Award Sograpam Hemantana Fondokre Wafam asing asi Manipur State Sumang Lila Council da pangthokpa mifam amada mahakna fogdokibani Sumang Lila gi Lifetime General Secretary Sograpam Hemantana makhatana fogdokibada Sumang Lila asi COVID-19 matungdagi amadi komja English angani kul humdoi me ahumdagi haurakhiba kanglup anigi irang asina maram oiraga artist singna khangson sontadna leiraba matungda haujik amuk Sumang Lila gi artist sing lila chatpa haurakliba asi yamna afoba khongtang amane artist sing asi mathau tadrabadi makhoigi sinfam asi hongkhiba yana leiramlabani adubo April 12 da Sumang Lila numitna lakpa asida amuk inot ama haptuna numit ase pangthok na basem sabaloire haireba numit asida Sumang Lila gi hauna ba matung ina Manipuri Sumang Lila gi actor ama oireba Manipur State Sumang Lila Council gi General Secretary Shu oibiram laba Narendra Ningom bagi sangai da council asigi miyoi singna chatuna Sumang Lila gi isai saktuna laururaga mana asi lanthokadabani Lamjing Ba Artist Association gi English ngani kulhum doida first ta khraba panthau sangai haibalila asisu Sumang Lila numitra mari leinana miyam da utkani loinana Sumang Lila bu nungshi biba amade artist sing sungsoi soidana saruk yabina ba haina so appeal tarke Singba Dumba Lila Kangluk ni Lamjing Ba Artist Association gi 2023 da mase Best Production gi award phangwani adu Best Production gi award phangamatung isa Lila se tarasu na sanaba yakitaba maramdi Laipak asigi lan maram waraga haitai me third agi thokiba thongdok to maduduna maram waraka da sanaba yada dana leida sum sanu ngasi bobo sanaba yada dana leibse akoina first hour lilani aduna lemna mangan ni de sanau aiduna sanan no reaction yam kan tori adu kan da best production ta khaba ninji zero lilase amon utpagi tanja si Sumang Lila no misilda akoi lomina na bi tanja lei maram aduna asigumba Sumang Lila gi damakta anuba tanik na sungkhat sarakliba akoi sungkhat sarakliba akoi yening gi pause akoi miyam da press meet amtang torkan da lanthok si edna president habi makha pona secretary na amsung akoi gi management committee na habi makha pona aina press ta lokthok sabani aduga numeda state da Sumang Lila gi leiliba huji nupa kangluki nupi kangluki Lila sing ama taktietna asigumba si yawbiu sang mamang da pangthoki matamda corona na maram oirakanda lalasi na maram oirakanda inti nungai pangthok ngom kitawani adu kumsi sahidi katang kudung jabri yengakanda Lila phalasu kharaga leipak na kongnarakpagi tanja ama lakpa siga iroina na akoi Sumang Lila gi numisi pangtho asi Lila ase prithvi da ya Haukiba February 8 English ngani kun manga da Biren Chief Minister from the resign tawkhraba matungda February 10 deki chalai rakliba President rule gi lengak ase khudak ta thupchillaga anoba
Popular Ministry ama leihanbana fagadra natraga PR gi lengang makha sangthahanbana fagadra haina Manipur Human Rights Commission gi acting chairperson oiramkhiba saknai raba senior advocate Khaidem Manina phongdokre wafom asi paumi singna hangba wahangi paukum piraduna advocate Khaidem Manina phongdokhibani mahakna makha tarduna haikibada lengak asigi president na proclamation tauduna chana halak panina constituency ki provision matung ina tha taruk fawadi leiragani khali adubo president rule gi lengak laklagadi haidana miyamna asa tawramba adumakti hojik fawagi oina thoktre champut ki president rule haibadi pamde hojik su lengak asi chalairak labasu lambi thingbana karisu tawba ngamdre union lengak na terrorism zero tolerance haina laurabasu president rule gi lengak asina tampak ta leiba maitei kharada Taushinnaraga terrorism haiba asina karino natraga masibuna chalairiba terrorist singna karino haiba adu khangdabagum taure president rule gi lengak asina iron hand ama oirakpa pami adum oinamak lengak makhal asigi makhutta miyang gi mihut singna semjaba lengak amadi leibana fagani adubo san asiba oibaduna nungaite miyam gi wakat fam oigataba khangjiktang hingba popular minister ama leihanba fai haujikti miyamna haifam leite aduna tabi gadaba shu leite haina phongdokhi Security Force na chingamasung tampaki mafam singda area domination amadi thiba humgi thabak leptana chathari Manipur Police na thadorok powerol amagi matung ina Imphal East District ke Pukhau ahalukki maning thangba turel gi saruk singda thiba humgi thabak chathabada yamlaba khulai kya fagat pangam khre hari fagalaba khulai sing adude magazine ahumga loinena 9mm gi SMG ama double barrel gun ama nongmai maru ahum yawba .32 pistol ama 36 hand grenade mari detonator tara chip launching mari radio shed ama microphone yauna tongan bapolam sing fagat pangamki amaromda Churachampur district ki Siren Paul gi akoibada thibohum ki thabak chathabada .22 gi rifle ama single barrel gun ama pompi ani fangbangamki Ngarang numidang wairam pung nipan nga minit yang khairam tarakpa atwaida khanghaudana silakhiba akanba nonglei nushina Kakching district ki manung chanalai ba National Highway 102 Imphal Mori lambi gi nompok thangba Sora Bajar manakta leba yum ama humdoktuna chauna amang ata thokhan khre hari amang ata thokraba yum adudi MD Jamir Ahmad Chai yangkhai apokpa laikhidraba Sirash Ahmad kini hari Manipur ki chingamasung tampaki mafam singda security force na area domination amadi thibong gi thabak leptana chathari amaramda Manipur police control room thadrok patrol amagi matung ina National Highway 2 Imphal Dimapur lambi amadi National Highway 37 Imphal Jiribam lambi da lamdam asigi tangai fadana nongmada changraba yadraba pochai pudana lakpa gari chahunga nifu mapan amadi jamaga marfudara taret hariba lambi asida apan beyaudana pushilakre Makhata na pochai pusilak pada khudong thiba thokdana bagi damak chinaningai oiba mafam singda security force na kan matrix sing tharau nokhotke Manipur district pumna makta pamdaba thodok thokdana bagi damak ching amasung tamda puna checkpoint chamga tara hangduna achar ong sing check tokna wahang pahang chathaki miyoi amata mi pami fundi yaukide hari Uttar Pradesh ta akhak arau yauna akan banong da nupi manga yauna miyoi kunithoi leikhidra hairi leikhidra singi imung manung da lupa lakh mari ki ex gratia apiragani haina chief minister Jogi Adityanath na lauthokre hari
अकनबा नोंग अदुदा सोखलबा युमकई अमदि लौशिंगमुगी मफमसिंगसु येंसिनबा ऑफिशियल सिंगदा खंगहनखिबा लैख्रे हारि अरोइबदा मरोइबा पाव अमु हना पिजरी PM Modi na luchingba lengak asina mayai ka ba polam sing lalon edik tawba amadi sizinaba muthanaba akan bathabak kaya paikali Amit Shah April 13 tagi chanaba hawgadoriba Wolf Amendment Act English singani kun mga asibu singnarakpa Supreme Court petition tara sukre Political activist amasu oriba hawbijam gita jangi mayumda hand grenade ama yumge geta thamjilamle amade security forcing na sen khaibada chenabani haiba yauna tongan balal holuki miyoi kya fagat pangam kre Hausuki oinadi Mami TV na sandok joba numidung magi pau mata sida lojare makha taba pau gi damakta Mami TV pu mirek daduna lebiyo